ngasi numinang wenamda phonggiba sepongsingi maruiba khra myamda patoksari ahanbada tentakpa pau khra lokachari kangla pausedagi nan manipuri ani halambagi mayokta protest tawkhre ngarang numidang wenam pung manga minatra manga rom tabada Kakching police station gi manung chana leiba national highway 137A gi kairak wabgai taba lambi gi kairak panchayat garmapada sakangdaba singna nan manipuri ani nomaina kaptuna halambagi thodok adubu yaningdaba phongdoktuna ngasi kairak yawabung kaithel sangda wakat mifam phangkre kairak apunba maina paibi amadi kairak United Development Association na punna sinduna phamkiba wakat mifam aduda kairakta nomai kaptuna mi hatpa yaningde misamarakta mi hatpa yaningde kanana karigidamukta mi halamlibano haiba adu athubada sengdokpiu haiba warol sing yauba placard sing paikhi hairi kanglei pakhi mera pause sakhangdaba singna hand grenade ama thamjilamle PWD da special contractor oibani haiba Imphal East district ki Haingang police station konba kairang mamang leikai lane number 3 da leiba Thokchom Sankar apokpa leikidraba Thokchom Bihari Kauba mioi amagi yumgi thongal da sakhangdaba singna hand grenade ama thamjilamle hairi hand grenade adungasi ayuk pung taruk lom tarakpa adwaida yumgi mioi singna thengnarakibani kanana kari maramgidamukta hand grenade adu thamjilamlibano haiba adu khangmangamdri police ki team ama laktuna yengsilaba matungda hand grenade adu asoyangam yaudana lokthokre hairi Manipur ki irang asi proof ani ki marakta thokpani terrorism amadi dharma ga mari leinade CM sindoklaga kari reaction lakani haibadusu khanthadaba yade Amit Shah na hairi Manipur da tholiba thatara ballom susilaklaba kalup ani gi sathiraba lana se Bharat laingakna loisinaba honabagi mahuta mamang thakki puariga sangdamnaduna lan loisinba matam sangkhigani haibata nattana lana se illegal immigrants sing amadi narco terrorists singna thokhanba irang ni haina phongdok luraga hojikna ethnic class ni haina Union Home Minister Amit Shah na on duna wangang bhawrakle Manipur da thokleba lana si proof ani gi marakta thokpani masida terrorism amadi dharma ga mari leina de haina Union Home Minister na phongdokre wafamasi ngarang agenda आज तक लिसिंगनी कुनमरी हाइबा प्रोग्राम amada India Today gi journalist Rahul Kanwal na loba interview aduda Home Minister Amit Shah bo Sardar Patel ga sangdam nakhiba ga loinana mak yamna sakti leiba Home Minister ne haina singthakhi adumakpu numit chatruk hena chatharak leba Manipur gi lana si laksin ba karigi ngamdribano haina hangkiba wahangi paukhomda Minister Amit Shah na paukhom pikhibadi Manipur da thokleba irang asi ethnic class ni mamang thakta proof ani gi marakta thokiba irang singdasu waroisin purakadaba matam sang sangi sahi ahumdagi hena sangkhiba ngaktani adubu hojik Manipur da thokleba irang asi mahusa gi phipamda hanjinba horakle adubu Manipur da thokleba irang asi opposition gi kangbuna parliament da puthokhtuna ka hena irang hohanaba maram ama ohelle haina su phongdokhi Manipur da thokliba Kanglup ani gi sathi lan asi Manipur gi chief minister asi singdoklabadi Kanglup ani gi marakta tangtaba ama purakpa ngamgani myamna hainari aduga karigi damakta Bharat laingakna chief minister sindoktana thamliba asi karigino haina hangkiba wahangi paukhomda Union Home Minister Amit Shah na phongdokhibadadi chief minister sinba haiba asidi party gi oiba huwaripni chief minister sindoklaga madugi kari reaction lakani haibadu su khanthadaba yade chief minister Biren sindoklaga irang asi nemtharakani haibagi thajaba leite adumakpu Bharat laingakna muknariba Kanglup animakka wari sanaduna tungkoiba waroisin ama puraknaba yamna kanna honari sungsoi soidana waroisin purakpa ngamgani haibagi thajaba lei haina asomna phongdokhi